Kamdongda khunani mei thakibadu NSCN ga mari leinade masak khangdaba khulai paibasingna ngarang Kamdong district ki Sahampung subdivision ki manung chanba Gampal amadi Haijang Kuki village ki yumsing Mei Tharamb amadi nongmei kaptuna khunjasing ki halambagi thaudok adu NSCN ga mari amata leinade haina lup asigi General Headquarter Naga Army gi Publicity and Information Bureau na thadrokpa chirol amana hairagli chirol aduna hai thaudok adugi matangda social media da NSCN na chathabani haina sandorokliba adu tasengna laibak thibani thaudok aduda Naga Army ga mari amata leinade amadi chenabasu leite maram aduna miyamda Pao Lanna Sandokpa si matungda amuk tawbiganu NSCN ki thajabadi asumba amadi asengba pau sing tamak miyamda pinaba laiminariba community sing amadi miyangi afaba oigani hairagli ningsing bayabadi sakhangdaba khulai paiba singna ngarang ayu Kamdong district ki Sahampung subdivision ki manung chanba Gampal amadi Haijang Kuki village ki yum kunrom Mei Tharamb ki bani maduna maram oiraga khunja sing manang nakpa khunchingda lanjenaduna haujik lairibani Lenga ki maigeda gisu akanba section thaurang lokhatbaga loinana district magistrate BNSL 2023 gi section 1 gi section 163 gi makhada ngarang nungtil pung ani dagi mafam aduda curfew thangkibadu haujikchu makhada na adumak thamlibani thogliba irang asida khusem gi boundary ama thamlibasi loisinaba honaminasi haina dinganglung gamaina fongduragli haujing manipurda thogliba irang asida khusem gi boundary ama thamlibasi athuba matamda dialogue tawduna loisinaba honaminaba mathautai haina Manipur Legislative Assembly gi Hill Areas Committee gi Chairman Dinganglung Gamaina Fongdokre wafamasi Kangpopi District ki manung chanba Wainem khulda yelhomi kabui singna khundarakpa haukiba numit Wainem Village Foundation Day khulasi gi community hall da ngasi pangthokiba thauramda athoiba mitunglen oina saruk yaraduna mahakna fongdokibani Thauram aduda athoiba mitunglen oina saruk yakiba Dinganglung Gamaina makhata nahai lamdamsida khundaminariba furuki miyoising pullaga Manipur haina khangnaribani Naga khakta Maitai Pangal khakta Kuki khaktana Manipur haiba langani maramthina thogliba irang sida khusem gi boundary ama thamlibasi athuba matamda dialogue tawduna loisinaba honaba mathautai amana amabu ngakpiba amadi amata oibagi wakhalonda hingminarabadi apunba Manipur oiba ngamgani haiki Jammu and Kashmir ki terrorist attack ki mayokta All India Youth Congress ki thomi singna khongjang changsinkre India ki Home Minister amasung Prime Minister na Jammu and Kashmir ki Pahalgam terrorist attack ki daita pugadabani haina All India Youth Congress ki Secretary amadi in charge Manipur Sharifa Rahamana Fongdokre Sathakiba attack adugi mayokda ngasi Imphal ki Congress Bhavan mamangda Indian Youth Congress ki thomi singna khongchat ama chanaba honarakpada police ka sauna muknaba thoki Youth Congress ki thomi singna We want justice down down BJP Amit Shah down down haiba kholau kaya lauduna Congress Bhavan dagi thoklakpada police na geta thatuna thamki matang khara muknaraba matungda yaningdaba fongdoklaba matung khongjang loising adu amuk Congress Bhavan da hanjinki All India Youth Congress ki Secretary in charge Sharifa Rahamana Paumi Singda fongdokibada terrorist sing asi kana na mateng pangbano haibasi yamna mayek sengle mataw kamdamna border dagi lapna leiba mafam amada terrorist singna attack tawramlaga khudakta mangkigadoribano haina hangkibaga loinan attack asi Home Ministry gi makhada leiriba local government ki khud yauridabagi maram leite haina maral siki Union Territory oidiba Jammu and Kashmir Home Ministry gi makhada leiribani Home Ministry na Jammu and Kashmir miyamda security piba amadi tourist singbu ngakpi senbiba ngamdre haiki lengang na matik chaba thabak lokhatkadabani Pahalgam gi thaudokta natana Manipurda tha kaya sujilagliba terrorist singi thawong sing ase matik chaba thabak paikhatkadabani haiki Miyamna saruk yabiyo haina Federation of Civil Society Organization Fox na fongduragli Federation of Civil Society Organization Fox na sinduna lakadoriba May hungi thauram Bridging Divides for Sure Future haiba thimda pangthoklagani haidi hiram asigi matangda ngasi
War Cemetery manakta leiba force ki head office da Pao gi mifam ama pangthokre. Pao gi mifam aduda force ki acting president BM Yaimana Fox na sinduna mamang sahi da su Mei 3 gi thauram Bisnupur da pangthokraba matungda handak sahi gi oinadi Khundrakpam AC gi Yumnang Khunau Community Hall da pangthoklagani. Thauram asi mapung phana pangthokpa ngamnaba mahak masana chairman oiba committee ama semle. Committee asi gi convener na Rakesh Moirang Themni. Loinana committee asi gi makhada sub committee mapan amasu semle. Asigumba khana nainabagi mifamga loinana pangthokadawriba thauram asida miyamna saruk yabiyu hairi. Custody da laikhidraba Khoisnam Ibungogi JAC na ngasi ahing nongyai hayeng ahing nongyai fauba general strike lauthokre. Chaliba sahi asigi mamang tha March 13 da Imphal East Police Commando na fakraga chaliba tha asigi 18 da judicial custody da laikhidraba Khoisnam Sanajauba Elias Ibungo sahi 18 apokpa Khoisnam Gandhi Singh Khurai Ningthobung Laikai ki matangda sengkiba Joint Action Committee Against the Custodial Death of Khoisnam Sanajauba Elias Ibungo na changsilagliba khongjanggi saruk ama oina haukiba April 13 ki ayuk pung 13 taba matamda Lamlong Kaithel Khurai apunbagi wakat mifam ama pangthoki loinana numit asida Manipur Governor Ajay Kumar Bhala da JAC na miyanga puna numit mangani gi manungda JAC na thangkiba wafamching thabakta onthokpirau haina memorandum ama pisinki loinana haukiba April 10 da miyangi oiba Khurai apunbagi maira rally ama chatuna Manipur government ki mathakta pendaba utuna peace oiba khongjang kaya sangsinkhre. Masigi matung ngasi fauba governor amadi Manipur government na manakanduna Manipur miyambu karisu leitaba amagum khanba thawong asina mayek sengna takli madudi Manipurdagi maitai asi tumna loisilage khalle haibani amadi iraicha singbu atamna na genocide tawbani haina lawi. Maramaduna Manipur miyam pumbana isa da thokpa thaudokni khanduna iraicha pumbana ban asi akan mamong da sagatpiyu amadi ban asi da ana ayek essential service ki damaktadi athingba leiroi loinana lamdam asigi leiriba maira paibi ima ibel civil society organization club amadi miyam humna saruk yabiduna JAC na taliba demand asi fangnaba hotnabada mateng pangbiyu haiki. Pahalgam terror attack ki pakhum oina Indiana Indus Right Treaty suspended tawba yauna khongthang kaya lokhatkre. Pahalgam terror attack ki pakhum oina Government of Indiana Indus Right Treaty suspend tawba yauna maruoiba khongthang kaya lokhatkre. Miyoi 13 hatkiba tamthiraba terror attack aduna maram oiraga Indiana Pakistan ki mayokta khongthangsing adu launabagi warep laukibani. Warep sing asi ngarang Prime Minister Narendra Modi na mayai tangbal lauduna pangthokiba Cabinet Committee na Security CCS mifam na laukibani. Mifam aduna tongan ba action mga launaba recommended tawki. Action mga adugi manungda Pakistan na masagi maral yadadriba pauba kumda 1950 hompugi Indus Right Treaty suspend tawba atari da hangliba integrated checkpost kudakta close tawba amadi valid endorsement ga loinana leibak asida changsilakiba Pakistan sing lagliba May ama fawbagi manungda halankiba Shark Visa Exemption Scheme gi makhada Pakistan masa amata India da sanghandaba scheme asigi makhada mamangda issue tawkiba visa sing cancel tawba scheme asigi makhada India da lakiba Pakistan masa khudima pung 9 gi manungda lebak asidagi halankiba New Delhi da leiba Pakistan High Command gi Defense Military Naval amadi Air Advisor singi persona non grata oina declare tawba amadi sayol amagi manungda lebak asi thadok hanba Islamabad da leiriba India High Command gi advisor sing withdraw tawba amadi High Commission singi overall strong asi 55 oirambadagi 30 da hantanba yauri. Masigi mathakta Cabinet on Security na India gi force kudima mikup na hongsing na sem saduna lainaba khangan kre hairi.